hawai thong hawrane nga li hawda phare ne ha phare nga chaningde na chaningde oi ma paru nga chaningde nga good morning ma'am yam kuire video su hafta mukti sugora mare heise video thangataba ina picha ke matung dagi paru gi su test leiba ko aduga saga sabane video gamta semning udre ma'am ada ngasi di yam puire banina video mate gamta dum semage ma'am adagi kari pata dagi haure ngasi gi ayuki breakfast se sonugi school gi tiffin adai breakfast se sembag ona tawrage sonudi sembag ngobe se yam pame bako ada sembag ngobe de kari pata hapa se manam nungsi bado aduna kari pata gi haujara banina nungaire makha thangbade khara he aduga morok su masinga se sum maramakta ngangbu yawbe se adum he ai kari pata se nungsiga jani makha de ge na adum hekpa khara amde adum khangde mi nungsi yawdna ge hektar piba se yam nungaite ba ide ado makha dagi aribado hektok piradi phaidana ko ado aisu mana ni kha masa amap makai magi kaino do ani khekle masa idura ado aduga champak chengna jam thoge sembak se asigi supermarket te packet tagi oina leibadu oiradi mot pawa leba ko aduga packet ki duna amuka tang chamadi adum bar lau thage aduga sina momo dum local duka mapan dum bazar numite leibese asina champak khara kantak ti tawre aduga singna chamdu basu yade ba mot leba ado manga tarura ka chamade adum khara budi thotare champak se ne aduga kano hapage chika nung hawai akhoi badam adum haye nung hawai leba hawai haira ani sekta confuse oin nung hawai haira leba hawai haibra kano haibane ko nung hawai duna hawai jar oira mare ando se ana ngauto aduga chempa kano maru ke hapchale ko ando chempa ngobase koi parudi ngamme chakhum se da sono je dum ha thuma ma de dum cha ne bo ko parudi asa khum je changa yeng de kari no thungi se na ado cha da bra du dum cha ne ba moi ni mak chilau thi da mina nungai ba aduga champa ngoba aduga idi ko gi idli to ba ka hi da ko sono gi mathawai ta na pamja ba da ko gi loina cha ba di cha ga ko thawai ta ja ba do aduga champa ngoba ko di kano idli ka se we di sono na harau ja da ko paruna alu pratha sono di cha ba do su ne du pa sono su pa me alu pratha we di kai mbo ke no taw na dre wani ngai le tre dum tiffin de cha la ne ka le yum de su phajana mabuk thana cha ga ne dum khang ne ba to alu pratha de sin ti taw ni tan da saman da ne ko amuk paratha normal gi tan na tung da sabji ngau ba pi su ba ti gi taw man da mo su ta chaningde ba aduna marak ta hatam da amuk chembag amuk idli amuk ama tawbiradi mo su haraure mapan aina break ke do amta hapte ba pung ni tare tagi chatpasina tare makai pung ani ahum tar halak to do ai break ta hapaga pi ba do ithande yumda ai le hoba ai jotha ba ya de bane aina marakta ai cha tha ne khalo marakta momo do masui pa ga sum cha ri se cha ni do break pi gi ni ko ai nungai te ba ada sumai chemba gum boy sidi chafam adum oire to tan oire adum chafam lei bani na poto ising thaksen gara ga ne mabuk to thanje lei bani na aisu ne lawe ba jum da le hoba isu chempa ngau na loire ando sonu pija khani ngasi di sonu di school lei aduga paru gina paru school de khang de achau bana suti piraga mogina school pi da ba pi roi de ba adai di mayam gi suti leina ra mogina leitaba adu mayam gi school leiraga na mogi leitaba taw tare ga mini kun ta sangare sono chat khare asi paru thiningai leitaba wa dare aduga chenga kaino ga sina mo hayenge akogi kok se ko baroi kai thong ba hayenge mo kai thong ba loina khanna leibani na adu hayeng na mu idli thong birage taw birage idli sem birage sono harau ba loina kuire idli cha da ba me na ai di school ko ni silong halakoi matung de su cha drin da aduna tingjallaga thamme horen sandata ne aduga si ising sina cheng cham gi ba sembak cham gi ba ising du ne ba langjek te ba ko ising mahi hijang na pe ke cham sing du su ne adu phakpai janda kai gi nong de nong su dum churi ni pha phajan dare ai di ngasa nga ga ne hekpi de bai te ura khang de ada loina cheng hi je khara khara haijan biram ga na
ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯌꯦꯅꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯨꯅꯨꯗ ꯑꯩꯅ ꯉꯔꯥꯡꯂ ꯇꯤꯜꯍꯧ ꯆꯅꯝ ꯃꯀꯨꯁꯦ ꯂꯪꯁꯤꯜꯂꯨꯁꯨ ꯃꯥꯗꯤ ꯁꯦ ꯊꯥꯗ ꯊꯝꯃꯝꯃꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯐꯖꯅ ꯁꯥꯗꯣꯔꯤ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯕꯖꯥꯔ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯆꯥ ꯊꯛ ꯂꯣꯏꯔꯒ ꯆꯥ ꯃꯅꯥ ꯑꯀꯪꯕꯗꯨꯅꯦ ꯑꯩꯅ ꯌꯦꯅꯝꯁꯦ ꯊꯥꯗꯣꯛꯑꯗꯤꯀꯣ ꯍꯥꯞꯀꯦ ꯇꯧꯕ ꯑꯗꯣ ꯊꯥꯗꯣꯛꯇ꯭ꯔꯁꯨ ꯃꯈꯣꯛꯁꯦ ꯌꯣꯝ ꯌꯣꯝ ꯍꯟꯕꯤꯔꯒ ꯈꯔ ꯊꯥꯗꯗ ꯌꯥꯔꯣꯏ ꯑꯗꯣ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯦ ꯌꯦꯡꯉꯣ ꯁꯣꯅꯨ ꯂꯣꯏꯔ ꯆꯠꯈꯤꯕ ꯂꯥꯏꯕꯛ ꯐꯩ ꯑꯩꯈꯣꯏ ꯃꯄꯨꯁꯤꯅ ꯃꯣꯏꯗꯤ ꯄꯨꯡ 9:30ꯗ ꯍꯧꯒꯠꯂꯒ ꯏꯁꯤꯡ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯤ ꯊꯜꯂꯛꯄꯗ ꯏꯁꯤꯡ ꯂꯥꯛꯄꯗꯨꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯁꯤ ꯌꯦꯡꯕꯤꯅꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯦꯞꯁꯇ 6 ꯃꯤꯅꯤꯠ ꯍꯥꯏꯅ ꯏꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯦ ꯑꯗꯣ ꯈꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯕꯅꯤ나 ꯉꯔꯥꯡꯁꯦ ꯁꯤ ꯅꯝꯁꯜꯂꯨꯔꯦꯀꯣ ꯁꯣꯌꯥ ꯁꯣꯁ ꯑꯃꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯗꯨꯁꯦ 6 ꯃꯤꯅꯤꯠ ꯍꯥꯏꯅ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯦꯞꯁꯦ ꯅꯝꯕꯒꯀꯣ ꯃꯌꯥꯏꯗ 6 ꯃꯤꯅꯤꯠ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯅꯝꯃꯨꯕꯗꯅꯦ ꯄꯨꯔꯥ ꯃꯤꯅꯤꯠ 6ꯇ ꯄꯣꯠ ꯊꯤꯜꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯄꯔꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯇ ꯆꯠꯄꯗꯀꯣ ꯏꯁꯥꯁꯦ ꯃꯃꯥꯏꯒꯁꯦ ꯀꯥꯁꯜꯂ ꯃꯥꯜꯂꯦ ꯑꯩꯅ ꯐꯦꯁꯤꯌꯦꯜ ꯇꯧꯊꯣꯛꯀꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯅꯝꯁꯤꯜꯂꯨꯕꯗ ꯑꯣꯏꯈꯔꯦ ꯁꯪꯒꯣꯝꯁꯨ ꯀꯩꯁꯨ ꯂꯣꯏ ꯐꯪꯉꯦ ꯁꯪꯒꯣꯝꯁꯦ ꯗꯨꯀꯥꯟꯗꯅ 35 ꯄꯤꯔꯤꯅꯦ ꯁꯤꯗ 34 ꯈꯛꯁꯨ ꯇꯥꯕ ꯋꯥꯁꯨ ꯋꯥꯍꯧꯗꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯁꯨ ꯌꯧꯔꯛꯄ ꯃꯤꯅꯤꯠ 6ꯇ ꯂꯥꯛꯄꯗꯣ ꯑꯩꯗꯤ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯡ 10:30 ꯇꯥꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯂꯥꯛꯑꯒ ꯑꯩꯅ ꯙꯨꯞ ꯊꯥ ꯂꯣꯏꯔ ꯈꯣꯠꯂꯛ ꯇꯧꯔꯛꯄꯗꯗꯤ ꯄꯨꯡ 6:30 ꯇꯥꯔꯦ ꯆꯥ ꯊꯛ ꯂꯣꯏꯔꯛꯄꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯄꯔꯨ ꯂꯥꯏꯔꯤꯛ ꯇꯥꯛꯏ ꯉꯁꯥꯏꯉꯩ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗꯗꯤ ꯃꯥ ꯇꯤꯚꯤ ꯌꯦꯡꯊꯣꯛ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯞꯇꯔ 2-2ꯒꯤ ꯇꯦꯁ ꯂꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗꯅꯦ ꯑꯗꯣ ꯉꯁꯤ ꯁꯨꯇꯤ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯪꯂꯤꯁ ꯑꯃꯒ ꯀꯝꯄ꯭ꯌꯨꯇꯔꯒ ꯍꯤꯟꯗꯤꯒ ꯍꯌꯦꯡꯁꯦ ꯂꯩꯕ ꯑꯗꯣ ꯇꯥꯛꯑꯝꯃꯤꯅꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯥꯝꯅꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯗꯤꯛꯇꯦꯁꯟꯒꯨꯝꯕ ꯏꯪꯂꯤꯁꯀꯤ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯇ꯭ꯔꯨ ꯐꯣꯜꯁꯒꯨꯝꯕ ꯀꯣꯏꯁꯟ ꯑꯟꯁꯥꯔꯗꯨꯅ ꯑꯃꯨꯛ ꯃꯊꯪ ꯍꯞꯇꯥꯗ ꯑꯃꯨꯛ ꯂꯧꯗꯣꯏꯅꯦꯕ ꯁꯣꯅꯨꯒꯤꯁꯨ ꯁꯦꯞꯇꯦꯝꯕꯔ ꯗꯦꯠ 15ꯗꯒꯤ ꯍꯥꯐ ꯌꯥꯔꯂꯤꯅꯤ ꯄꯔꯨꯒꯤꯗꯤ ꯔꯨꯇꯤꯟ ꯄꯤꯔꯛꯇ꯭ꯔꯤ ꯁꯣꯅꯨꯒꯤꯗꯤ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯄꯔꯨꯒꯤꯅ ꯇꯦꯁ ꯇꯧꯔꯤꯕꯅꯤꯅ ꯇꯥꯛꯇ ꯌꯥꯗꯦ ꯃꯥꯁꯨ ꯇ꯭ꯌꯨꯁꯟ ꯊꯥꯗꯕꯅꯤꯅꯅꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥ ꯇꯥꯛꯄꯒ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯐꯅ ꯀꯨꯏꯔꯦ ꯊꯥꯡꯒꯠꯇꯕꯗꯣ ꯈꯪꯗꯦ ꯑꯩ ꯁꯨꯝ ꯁꯥꯒ ꯁꯥꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯈꯜꯂꯦ ꯑꯗꯣ ꯑꯩ ꯃꯊꯦꯜ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯇꯜꯂꯦꯕꯀꯣ ꯄꯔꯨ 3ꯈꯛ ꯂꯥꯜꯂꯝꯃꯦ ꯑꯃꯨꯛ ꯄꯥꯔꯨꯁꯨ ꯑꯩꯅ ꯊꯥꯔꯤꯅꯦ ꯑꯩꯅ ꯑꯗꯣ ꯇꯧꯔꯤ ꯃꯥꯁꯨ ꯃꯨꯠꯊꯠꯂꯒ ꯃꯨꯁꯤꯟꯒ ꯇꯧꯔꯅ ꯄꯔꯨꯒꯤ ꯃꯥꯎꯁꯁꯦ ꯌꯦꯡꯉꯨ ꯁꯤ ꯄꯥꯔꯁꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯍꯤꯟꯗꯤꯒꯤꯁꯨ ꯉꯝꯃꯦ ꯅꯨꯡꯁꯥ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁ ꯑꯩꯗꯤ ꯅꯨꯡꯁꯥꯁꯦ ꯎꯅꯤꯡꯗꯗꯅꯀꯣ ꯄꯔꯗꯥꯒ ꯂꯣꯏ ꯈꯨꯝꯖꯤꯟꯅ ꯍꯥꯏꯖꯤꯜꯂꯒ ꯊꯝꯃꯦ ꯆꯤꯡꯁꯤꯜꯂꯒꯅꯦ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯦ ꯌꯦꯡꯉꯨꯅꯦ ꯉꯁꯤꯁꯦ ꯕꯖꯥꯔ ꯅꯨꯃꯤꯠꯅꯦ ꯏꯁꯤꯡ ꯂꯥꯛꯇꯗꯅ ꯙꯨꯞ ꯊꯥꯕꯗꯣ ꯑꯩꯗꯤ ꯕꯖꯥꯔꯗꯣ ꯊꯕꯛꯇꯣ ꯂꯣꯏꯔꯝꯃꯒ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯣ 10:30 ꯇꯥꯔ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯥ ꯖꯛ ꯂꯥꯎꯔꯦ ꯕꯖꯥꯔꯁꯨ ꯆꯠꯂꯨꯗ꯭ꯔꯦ ꯉꯥꯁꯨ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯉꯥꯡ ꯑꯅꯤꯁꯨ ꯉꯥ ꯄꯤꯖꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯆꯠꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12:30ꯕꯨ ꯇꯥꯔꯦ ꯄꯔꯨ ꯂꯥꯏꯔꯤꯛ ꯇꯥꯛ ꯂꯣꯏꯔꯛꯄꯗ ꯃꯥ पूरा काय मोबाइल था मेरे पूरा मसा कम उतरे हेलो hawai kangsoi ꯑꯗꯨꯝ ꯆꯥ ꯂꯩꯔꯦ ꯈꯔꯅꯤꯁꯤꯗꯤ ꯇꯟꯕ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯉꯥꯟꯁꯤꯟꯕꯒ ꯀꯔꯤꯒ ꯑꯩꯁꯤꯁꯨ ꯍꯋꯥꯏꯗ ꯄꯥꯟ ꯊꯥꯛꯆꯜꯂꯒꯦ ꯄꯔꯨꯗꯤ ꯁꯨꯅꯨꯗꯤ ꯍꯔꯥꯎ ꯑꯃ ꯂꯣꯏꯔꯅꯤ ꯍꯋꯥꯏ ꯊꯣꯡꯕꯗ ꯃꯄꯥꯒ ꯁꯨꯅꯨꯒꯁꯦ ꯍꯋꯥꯏꯗ ꯄꯥꯟ ꯍꯥꯞꯄꯗꯤ ꯍꯔꯥꯎꯖꯔꯦ ꯍꯋꯥꯏꯗ ꯄꯥꯟ ꯊꯥꯛꯑꯒ ꯊꯣꯡꯖꯤꯜꯂꯒꯦ ꯍꯋꯥꯏ ꯑꯗꯨꯒ ꯌꯦꯟꯗꯦꯝꯁꯦ ꯑꯗꯨꯝ ꯃꯀꯥ ꯆꯣꯡꯗꯣꯛꯄ ꯈꯔꯁꯨ ꯌꯥꯎꯔꯦ ꯌꯦꯟꯗꯦꯝꯒꯤ ꯕꯣꯔꯥ ꯑꯃꯒ ꯍꯧꯔꯒꯦ ꯑꯩꯗꯤ ꯕꯣꯔꯥꯒ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ ꯑꯉꯥꯡꯁꯤꯡꯗꯤꯅꯦ ꯀꯥꯡꯖꯣꯏꯒ ꯕꯣꯔꯥꯕꯨ ꯌꯥꯎꯈ꯭ꯔꯕ ꯌꯥꯔꯦ ꯍꯔꯥꯎꯔꯦ ꯑꯗꯨ ꯀꯥꯡꯖꯣꯏꯒ ꯑꯣꯝꯂꯦꯠꯀꯨꯝꯕ ꯌꯥꯎꯔꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯕꯣꯔꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯣꯝꯂꯦꯠ ꯌꯥꯎꯈ꯭ꯔꯗꯤ ꯃꯣꯏꯗꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯝꯇ ꯕꯣꯔꯥꯒꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕ ꯄꯥꯟ ꯏꯔꯣꯜꯂꯒ ꯅꯨꯡꯁꯥꯁꯤꯒꯗꯀꯣ ꯀꯥꯡꯖꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯅꯍꯥꯟꯗꯩ ꯁꯧꯒ꯭ꯔꯤ ꯆꯥ ꯂꯩꯔꯦꯅꯦꯕ ꯑꯩꯒꯤ ꯍꯧꯕꯗꯣ ꯑꯩ ꯊꯗꯠꯂꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯆꯥꯗꯕꯤꯗ ꯄꯥꯟꯁꯦ ꯐꯖꯅ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯅ ꯏꯔꯣꯜꯂꯒ ꯊꯨꯝ ꯌꯥꯛꯄꯤꯗꯣ ꯊꯨꯝ ꯌꯥꯛꯄꯤꯁꯨ ꯁꯤꯗ ꯐꯪꯈꯤꯗ꯭ꯔꯦ ꯅꯍꯥꯟ ꯃꯔꯛ ꯑꯃꯗꯤ ꯐꯪꯉꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯝꯇ ꯎꯈꯤꯗꯔꯦ ꯅꯣꯡ ꯆꯨꯕꯗꯣ ꯍꯧꯗꯣꯛꯄꯩ ꯇꯧꯔꯤꯔꯥ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯊꯨꯝ ꯌꯥꯛꯄꯤꯗꯣ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯉꯧꯔꯒ ꯆꯥꯔꯗꯤ ꯑꯗꯨꯒ ꯍꯥꯎꯒꯗ꯭ꯔꯥ ꯑꯩ ꯈꯜꯂꯤ ꯆꯥꯈꯩ ꯌꯥꯝ ꯆꯥꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯌꯦꯟꯗꯦꯝꯒꯤ ꯕꯣꯔꯥꯁꯤꯒ ꯌꯦꯅꯝ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯍꯧꯖꯤꯜꯂꯒꯦ ꯂꯩꯇꯕꯅꯤꯅ ꯊꯨꯝ ꯌꯥꯛꯄꯤꯗꯣ ꯑꯗꯣ ꯌꯦꯟꯗꯦꯝꯗꯤ ꯑꯗꯨꯝ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯁꯥꯒꯤ ꯏꯁꯤꯡ ꯊꯣꯛꯆꯔꯛꯄꯅꯤꯅꯅꯦ
ꯑꯗꯨꯒ ꯕꯣꯔꯥꯁꯤꯗꯤ ꯑꯩꯗꯤ ꯕꯦꯁꯟ ꯌꯥꯝꯃꯒꯀꯣ ꯕꯣꯔꯥꯁꯤ ꯍꯥꯎꯇꯕ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕ ꯕꯦꯁꯣꯟꯇ ꯌꯥꯝꯁꯟꯕꯗꯣꯅꯦ ꯑꯗꯨ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯀꯔꯤ ꯀꯩꯅꯣꯁꯤꯅ ꯍꯦꯜꯂꯒꯅ ꯀ꯭ꯔꯦꯝ ꯂꯥꯎꯔꯒ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯕꯣꯔꯥ ꯍꯧꯗꯣꯛꯑꯒꯦ ꯑꯗꯨꯒ ꯄꯥꯔꯨ ꯁꯣꯅꯨꯁꯨ ꯂꯥꯛꯑꯦ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤ ꯑꯃꯨꯛ ꯑꯗꯨꯝ ꯆꯥꯛꯈꯨꯝꯁꯤꯗꯐꯥꯎ ꯐꯨꯖꯜꯂꯛꯏꯕ ꯅꯨꯡꯁꯥꯁꯤꯅ ꯑꯗꯨꯝ ꯁꯥꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤꯀꯣ ꯆꯥꯛꯈꯨꯝꯗ ꯂꯦꯞꯄꯒ ꯀꯣꯟ ꯐꯦꯡꯕꯁꯤ ꯅꯨꯡꯁꯤ ꯂꯤꯔꯤ ꯆꯥꯛꯈꯨꯝꯗꯩ ꯆꯪꯉꯛꯄ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯔꯦ ꯁꯥꯔꯦ ꯃꯌꯥꯝ ꯉꯁꯤ ꯐꯖꯅ ꯂꯣꯏꯔꯦ ꯑꯩ ꯕꯣꯔꯥꯁꯦ ꯑꯩ ꯍꯥꯏꯅ ꯕꯦꯁꯟꯅ ꯑꯗꯨꯝ ꯌꯥꯝꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯌꯦꯟꯗꯦꯝꯒꯤ ꯕꯣꯔꯥꯁꯦ ꯃꯁꯛꯇꯤ ꯈꯔ ꯊꯤꯕꯀꯣ ꯊꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯀꯥꯅ ꯈꯔ ꯆꯥꯅꯤꯡꯕꯒꯤꯀꯣ ꯈꯔ ꯃꯨꯔꯞꯇ ꯀꯩꯅꯣ ꯇꯧꯔꯒ ꯄꯔꯨ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯁꯅꯨ ꯃꯣꯏ ꯑꯅꯤꯒꯤ ꯈꯥꯏꯗꯣꯛꯄꯤꯔꯦ ꯃꯇꯦꯛ ꯑꯃ ꯃꯣꯏ ꯑꯅꯤ ꯆꯥꯕꯒꯤ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯀꯔꯤꯅꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯦ ꯁꯥꯕꯅꯦ ꯀꯣꯛꯇ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ Saba hỏi pan iromba pan hawai sai phải bazar amta chatpa tannanako hả ametpiga yawde kuire video thangattaba aina ngasi nga leiruge khanbane ba ngasi bazar no menena leiba chattare sai phải kusam Sarabane hamna tamanna maka kunda kare chak mayam le mate su paru cha khabo ai je kamai hai no और मारे chak chu chak kyam jam jaw yong na ma ki chak chu le le ni chak khabo ai je ô bố paru cha we mà cút nóng mà hello có hồi thùng có hầu rồi nè nga đi hầu được phải nè ha phải đẹp nga chaningde na chaningde oi ma paru nga chaningde ngasi karino numit nongchup lom dei thoklakpa khangde dai ꯆꯥꯛꯈꯨꯝꯗ ꯍꯧꯖꯤꯛꯇꯤꯀꯣ ꯕꯥꯔꯣꯁꯤꯗꯤ ꯀꯣꯟ ꯐꯦꯡꯕꯗꯕ ꯍꯨꯃꯥꯡ ꯖꯤꯔꯤ ꯇꯥꯏ ꯑꯗꯨꯒ ꯑꯩ ꯀꯣꯟꯁꯦ ꯑꯩ ꯁꯨꯃꯥꯏꯅꯒ ꯂꯪꯉꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯉꯥꯎꯕꯤꯅꯤꯒ ꯍꯥꯏꯅꯤ ꯀꯣꯟꯒ ꯍꯔꯥꯎꯔꯛꯄ꯭ꯔꯦ ꯀꯥꯏ ꯈꯜꯂꯦ ꯑꯗꯣ ꯁꯤ ꯁꯤꯂꯣꯡꯒꯤ ꯁꯥꯕꯣꯟꯁꯦ ꯑꯩꯅ ꯐꯥꯔꯁ ꯂꯥꯛꯄꯗꯤ ꯏꯁꯇꯤꯜꯗ ꯇꯛꯄꯗ ꯏꯁꯇꯤꯜꯁꯦ ꯍꯥꯏꯗꯤ ꯏꯂꯪ ꯂꯪꯈꯠꯇꯕꯗꯨꯒꯗ ꯑꯁ ꯑꯔꯦꯝꯕꯗ ꯂꯩꯔꯛꯑꯕꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯈꯣꯡꯉꯧ ꯇꯛꯄꯗꯤ ꯃꯌꯥꯝ ꯑꯁ ꯈꯨꯂꯪ ꯑꯃꯅꯦ ꯀꯦꯃꯦꯔꯥꯁꯤꯗ ꯂꯪꯕ ꯀꯌꯥ ꯎꯗ꯭ꯔꯦꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯁꯥꯕꯣꯟꯅꯠꯇꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯛꯇ꯭ꯔꯒꯗꯤꯀꯣ ꯑꯗ ꯂꯪꯉꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯁꯣꯅꯨ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯨꯗꯤ ꯌꯦꯡꯉꯨ ꯐꯦꯟ ꯊꯥꯖꯤꯜꯂꯕꯒ ꯃꯥ ꯇꯨꯝꯅ ꯂꯩꯔꯝꯃꯦ ꯄꯨꯔꯤꯒ ꯆꯥꯛ ꯇꯣꯛꯂꯨꯕꯒ ꯍꯅꯨꯕꯅꯤ ꯇꯨꯝꯗ ꯌꯥꯄꯣ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯁꯦ ꯉꯁꯤꯁꯦ ꯐꯦꯁꯤꯌꯦꯜꯁꯦ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯏꯊꯟꯇ ꯑꯩ ꯀꯌꯥ ꯇꯧꯁꯨ ꯇꯧꯗꯦꯀꯣ ꯃꯌꯥꯝꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯈꯪꯉꯝꯒꯅꯦꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯦꯌꯔ ꯂꯧꯕ ꯋꯥꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯃꯥꯏ ꯃꯤꯠꯀꯁꯦ ꯍꯟꯗꯛ ꯀꯥꯍꯠꯂꯦꯕ ꯑꯗꯣ ꯁꯤꯒꯤ ꯔꯦꯠ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ 325ꯇꯤ ꯏꯀꯣ ꯑꯗꯨꯒ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯁꯨ ꯂꯩꯔꯤ 2029 ꯐꯥꯎꯗ ꯑꯗꯣ ꯁꯦ ꯑꯩ ꯑꯍꯥꯟꯕ ꯇꯧꯗꯣꯏꯅꯤ ꯁꯤꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇꯤ ꯇꯧꯈ꯭ꯔꯦ ꯀꯩꯅꯣꯒꯤ ꯑꯗꯣ ꯒꯣꯜꯗꯦꯟ ꯃꯆꯨꯒꯤꯀꯣ ꯂꯣꯇꯁꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯋꯦ ꯄꯥꯔꯂꯔꯗꯒꯗꯤ ꯑꯝꯇ ꯐꯦꯁꯤꯌꯦꯜꯒꯗꯤ ꯇꯧꯗ꯭ꯔꯤꯗ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯄꯥꯔꯨ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯁꯥꯕꯁꯤꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯃꯥꯏꯒꯁꯦ ꯏꯀꯥ ꯀꯥꯊꯦꯛꯑ ꯃꯥꯏ ꯈꯜꯂꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯒꯣꯜꯗꯦꯟꯒꯤꯗꯨꯗꯤ ꯁ꯭ꯇꯦꯞ 1 2 3 4 ꯀꯥꯏꯅꯒ ꯏꯕꯅꯦ ꯑꯗꯣ ꯑꯁꯤꯗꯤ ꯏꯗꯕꯀꯣ ꯏꯗꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯑꯗꯣ ꯁꯤꯗꯗꯤ ꯂꯩꯔꯦ
ꯀ꯭ꯂꯤꯟꯖꯤꯡꯒꯤ ꯑꯍꯥꯟꯕꯗ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯕ ꯂꯩꯔꯦ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯏꯅ ꯂꯩꯔꯝꯃꯕꯅꯤꯅ ꯕꯣꯛꯁꯁꯤꯒꯗꯅꯦ ꯕꯣꯛꯁꯀꯁꯦ ꯑꯩꯗꯤ ꯂꯪꯆꯤꯛ ꯑꯃꯒꯗꯤꯀꯣ ꯑꯗ ꯂꯪꯕꯨꯗꯤ ꯂꯪꯆꯤꯛ ꯑꯣꯏꯗ ꯑꯩꯁꯨ ꯍꯥꯡꯗꯣꯛꯅ ꯌꯦꯡꯉꯤꯕꯅꯤꯅ ꯑꯗ ꯁꯤꯅ ꯊꯔꯠ ꯂꯩꯔꯦ ꯁꯤꯅ ꯁ꯭ꯇꯦꯞ 4 ꯂꯩꯔꯦ ꯂꯥꯁꯇ ꯃꯥꯛꯁ ꯑꯗꯣ ꯁꯥꯃꯟꯕꯁꯤꯗ ꯇꯧꯕꯒ ꯇꯜꯂꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯨ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯄꯔꯨ ꯍꯌꯦꯡ ꯊꯤꯟꯕꯗ ꯑꯃꯨꯛ ꯀꯥꯍꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯗꯤ ꯁꯣꯁꯅꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯐ꯭रिꯖꯇ ꯇꯧꯔꯔꯣꯏꯗ ꯁꯥꯕꯁꯤꯗ ꯈꯔ ꯅꯣꯡꯒ ꯇꯨꯔ ꯏꯪꯉꯒꯅ ꯐꯩ ꯑꯗꯣ ꯑꯩꯁꯦ ꯁꯤꯁꯦ ꯇꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕꯀꯣ ꯇꯛꯊꯣꯛꯑ ꯊꯝꯃꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯄꯨꯡ 3:30ꯒꯤꯗꯣ ꯇꯤꯡꯈꯤꯕꯅꯤꯅ ꯍꯧꯖꯤꯛ ꯇꯛꯑꯒꯦꯅ ꯑꯗꯣ ꯄꯔꯨ ꯇꯨꯝ ꯂꯩꯕꯗꯨꯗ ꯑꯁ ꯃꯥ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯐꯣꯟ ꯄꯥꯏꯔꯒꯏꯗꯤꯇꯤꯡ ꯇꯪꯈꯥꯏ ꯑꯃ ꯇꯧꯈꯠꯂꯝꯃꯒ ꯑꯃꯨꯛ ꯄꯔꯨ ꯍꯧꯒꯠꯂꯛꯄꯗꯗꯤ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯒ꯭ꯔꯥꯏꯟꯗꯔ ꯖꯥꯔꯁꯦ ꯇꯛꯈꯥꯏꯔꯒꯦꯅ ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯃ ꯊꯝꯃꯝꯃꯒ ꯇꯛꯈꯥꯏꯔꯒ ꯍꯌꯦꯡ ꯑꯣꯏꯅ ꯏꯗꯂꯤ ꯇꯧꯔꯅꯤ ꯆꯦꯡꯒ ꯍꯋꯥꯏꯒ ꯇꯤꯡꯕꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯁꯣꯅ ꯃꯃꯣꯟꯒ ꯅꯣꯛꯆꯈ꯭ꯔꯕꯅꯤ ꯏꯗꯂꯤ ꯆꯥ ꯐꯪꯗꯣꯔꯦ ꯍꯥꯏꯅ ꯃꯥꯇꯁꯨ ꯆꯥꯅꯤꯡꯕꯇꯁꯨ ꯅꯠꯇꯅꯅꯦ ꯁ꯭ꯀꯨꯜꯗ ꯄꯨꯈ꯭ꯔꯒ ꯃꯥꯏ ꯐ꯭ꯔꯦꯟꯁꯤꯡꯅ ꯍꯔꯥꯎꯕꯗꯣ ꯃꯥꯁꯨ ꯍꯔꯥꯎꯔꯤꯕꯅꯦ ꯐ꯭ꯔꯦꯟꯁꯤꯡꯅ ꯑꯁ ꯉꯁꯤ ꯅꯪ ꯄꯨꯔꯛꯑꯣꯔ ꯏꯗꯂꯤꯒ ꯍꯥꯏꯔꯒ ꯃꯥꯅꯒ ꯄꯤꯖꯊꯣꯛꯄꯗꯣ ꯍꯔꯥꯎꯖꯔꯤꯕꯅꯦ ꯃꯥꯁꯨꯅꯦ ꯑꯗꯨꯅ ꯆꯦꯡ ꯍꯋꯥꯏ ꯇꯤꯡꯕ ꯎꯕꯗ ꯍꯌꯦꯡ ꯏꯗꯂꯤ ꯇꯧꯗꯣꯔꯦ ꯍꯥꯏꯁꯦ ꯃꯥ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯣ ꯇꯛꯈꯥꯏꯔꯒꯦ ꯁꯤꯁꯨ ꯂꯣꯏꯅ ꯇꯛꯈꯥꯏꯔꯝꯃꯒ ꯍꯌꯦꯡꯒꯤ ꯇꯦꯟꯁꯟ ꯑꯃ ꯀꯣꯛꯑꯦ ꯑꯌꯨꯛꯀꯤ ꯂꯥꯏꯊꯤꯟ ꯃꯅꯥ ꯄꯪꯕ ꯇꯤꯐꯤꯟꯁꯨ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯀꯣꯝꯃꯦ ꯄꯔꯨꯁꯨ ꯑꯗꯨꯝ ꯁꯤ ꯍꯥꯞꯄꯗꯤ ꯍꯥꯎꯔꯦ ꯐ꯭ꯔꯨꯠ ꯍꯥꯞꯄꯒ ꯀꯌꯥ ꯆꯥꯗꯦꯕ ꯑꯦꯄꯜꯁꯤꯅ ꯑꯃꯨꯛ ꯇꯪꯈꯥꯏ ꯍꯥꯞꯄꯦ ꯃꯨꯔꯦ ꯍꯥꯏꯅ ꯆꯥꯗꯕ ꯇꯧꯋꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯞꯈ꯭ꯔꯗꯤ ꯀꯣꯝꯃꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯐꯔꯃꯦꯟ ꯑꯣꯏꯖꯔꯝꯃꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯥꯕꯅꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯃꯝꯗ꯭ꯔꯕꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ